ngasi numida wairam phongkiba tongan Manipuri sifongsingi maruoibi I pausing khongasaraga Manipur optional gi maikeri gi myamna thamjagi ahanbada Pusparani Leikhidare all Manipuri Nupi Marupna awaba Phongdorakli kumza English amaga samapan marfudagi na maudragi matamda all Manipur Nupi Marupki asauba lusingbi oirambi asem Pusparani masagi yum kundrak pamda masagi anaba man ikhang khangaudana Leikhidare all Manipur Nupi Marupki president TH Sakhina Thadorokpa Sirolamana Phongdorakli Serol asinhai maha kumza English amaga samapan marfudagi maudra aduwai fawba Marup asigi State ki President sangna thau purambata natana All India ki National Federation of Indian Women ki Executive Members oirami magna pham pairingai da apaspa nupi gi right nisa thingbadamadi Manipuri lol gi movement kya gi lusingba oiki matamadu nupi marup ki ihauna khwaidigi asauba oiki ma ki matamda nupi gi khongjom kauba nupi singi Hakkidamak article kaya iduna journal ama sang naina puthulami mahak miraiba kaya rasatuna malem gi nupi gi ihauda saruk yarami makna Leikhidare loop asigi state secretary meeting ama virtual oina pangthoktuna thamoi songna awaba Phongdok li amadi Leikhidare gi imung manung gi awaba su saruk yazari haina serol asina su makhatana Phongdorakli Atopa pau amana teaching amasum non teaching staff singi special COVID vaccination program pangtokre COVID ki sang hantarakli matamamad hekta school hangdoknaba hairakpada harau warep lawbu yaragani Kiran Kumar District Administration Imphal West na sinduna TG Higher Secondary School singi teaching amadi non teaching staff singi special COVID vaccination program pangtokre Tharomadura Saruk Yakiba Imphal West District ki Deputy Commissioner TS Kiran Kumar hai state asigi oina haujuk COVID-19 gi phibam phagale positive oiba amasu mi sibiki sang su singthaningai oina hantarakle vaccination gi thabak su khumang yamna sangsinbaga loinana Imphal West District ki oina sada marfu hena vaccine kapthokre COVID ki phibam phagalakpa asina maram oiraduna haujuk lamda masida thingduna leiriba School matam ama hektar hangdokpa yana ba vaccine kaptriba oja amadi non teaching staff singa sidagi hauduna paksana vaccine kapa hobane positive oibigi sang angang lairik tambagi atopa lamda lairik tambasingi khanadaba yadabana aikoi sem saba mathok tai hayeng hanglasi hairabadi aikoina vaccine kapthok haurabadi warep ama khudakta lawba yagani vaccine kaplaba matungda sayol Anigumba maki immunity asi sagatpa mathok tai oja singsu kaplaba loinana atopa lamda su laina laisat asi kaya sanduraktrabadi aikoi school hangnaba warep lawba matamda harau na lawba yai hainasu mangna makhatana Phongdokhi yamna lebak thiba masum nungaitaba atopa pawamana mahairoi ama isingda taba angang ama kalamlaga irakna duna Leikhidare NBEWA awaba Phongdorakli JNB Kumbong Imphal West tamba mahairoi amana maka satminaba angang ama isingda tabadagi kalamlaba matungda makhatana aruba phibam mayoknarakpadagi iraknaduna Leikhidare haina Novodaya Vidyalaya Employees Welfare Association NBEWA gi serol amana haidi serol asina hai Leikhidare mahairoi edugi maming masunthon Riyamai say taragumdui apokpa sadras Riyamai namthanjang village Kaithalman bidegini masunthon Riyamai na Leikhidare Novodaya Vidyalaya Employees Welfare Association nungaitaba awaba Phongdorakli Leikhidare mahairoi asina sahi nauriba satminanaba angang amagi thawai kananabagi damakta lawkiba thaudang amadi masagi mapunsi kathokkiba adu kongamlaroidaba tang athopa thaudo amani haina su Phongdorakli mahairoi masunthon Riyamai ngarang sachat kunga mapan numaijung numitki Sunday gi church lai khurumba yaururaga nungthil pung 12 tarakpagi matamda khul asida leiba asoba pukri fit 12 rom luba pukri amagi mapan lakhibani pukri mapan gi lambi degi mahaka lakminaba class 5 tamliba Sangai pau gangmai say taragani thurom suraba angang asi pukri gi palidagi nan thakibani Leikhidare mahairoi asina angang asibu isingdagi lokhonana bo khonaba minute kullom sangki
ising yamna luba amadi yamna ngamba lairai oibana kangphal pukhalakpa ngamkhide isingdagi thanganaba hotnaba matamda masunthon riyamai hanjin ising ka hena thaksin ki amadi masa yamna sok tharaki sohairi zero lasina hai masunthon riyamaina yamna wana sangaipa gangmaibu pukri mapana inkhalamki tungda masunthon riyamaidi makhatana aruba pukri aduda lupthakibani sangaipa gangmaina pukri digi kakhalaglaga khulgi ahal singna paw pirakibani khulgi ahal sing lakpa matamdadi masunthon riyamai uba phangkidabani miyamna pukri asida mabu thiba matamda masunthon riyamai asiwa aksang oina phangkibani pukri asi brickfield gidamak leibak ka hena lathokpadagi yamna luba madi lairaisu yamna ngamba pukri ama oina lairakhibani so haidi manaw ama kananaba hotnabada mapunsi kathokiba mairoi asigidamak mairoi singamadi parents sing yauna nungaitaba awaba phongdorakpaga loinana awa saitheng nanghoraba imung manungdasu saru yazari haina sirolosinasu makhatana phongdorakli pausu ena ngasigi maru aba headlines khara mayamna thamjage union minister of state na railway project ki fibam yengsinkhre covid na thabak sunaba sinmi phangdabadagi railway project lusinana bu hotnabada thengtahanbani Rao Saheb Patil Danbe Amaromdana Police Amadi Aladagi Apunma Timna ASP tablet yauna drugs sing fokat pangamkre have a pawmani Amaromdana Hairo AC the Congress Sinar Amunbaga Pankak Wede Ngasisu Congress to give me Humdra and a BJP the Sawat Cre Amaromdana KSA Ginauna Taupu Gudabasing was a Lautakre, education da ahen mamiyeng thambagaloina na mahiroi singna mobile la laisuri basi gi matangda sensitization tawragani Vidyananda Amaromdana miyam gi yaifana gi damakta thanglakpa khongthang singna miyamna mateng pangbiu emsu na lamdam asigi miyam gi damakta yaifana ba thanglakpa khongthang singna miyamna mateng pangbiu Manipur miyam gi damakta sokthaba naidana emsu na khona khigani emsu miyam gi ni maram Matam Pumbada Mahiroi, Kunai Amadi Miam Gidamak Lepkigani Hain Emsu Gisur Lamandas Phongdorakli Amaromdana, private sector gi nursing the social security Phongana Bigi Matanga, Kanakre, Hyperpalmus Phongli. Train and Association of India, TNAI Manipur State Branch Ki, Famkiva August Mipamna, Lamda Masida Lady, private hospital Sinda, Tabaktori nursing Housing Odiba Pibam, security Loinana. Labor Card 2020 gi matangna kupna khanane na khi haina the Train Nurses Association of India gi Manipur State Branch ki sirolamanasu phongdorakli haidi Amaromdana Jiribam district ahanba dose ki vaccination sada sama kapangamle haba pawmus phongli Amaromdana mega tourist center da usara thakre haba pawmane nakana Amaromdana BJP thadokna Congress ta sanglakpasing okre ningtamna wa ngangbagi hak BJP lengangna miyamna pibidre Congress mayang Imphal constituency gi manungsan na leiba usiwa gram panchayat ki zila parishad Haji Tayyib Ali Elis Manos Hanagi for Lapupat Tera gram panchayat member MD Themba Amadi Hanagi 3 Lapupat Tera gram panchayat member MD Hafizauddin Amadi Hanagi Upapradan Abdul Satarna BJP Thadokna Congress ta sanglakpada makoi bu okpingasi MP Sisina Sindun Imphal gi Congress bawona pangthokre Amaromdana Kaithel Phambi Ima Ibel Singdagi Sindoi Lobigi Thawong Khudaktagi lepiyu lup ahom Amaromdana Kaithel Singda leptana mass awareness thari CC19 Amaromdana COVID-19 third wave tagi ngakthoknaba laingana seksina khotnasi haibisi thagali CPI amasum pausu lusilakpoina tentana ngasi Manipur gi COVID-19 update thamjaramge haukiba pung kunga marida saniga kunga humdoi positive oiki ani Leikhidare haukiba pung kunga mari asida miyoi lising aniga sawanga ga subnagi mapan COVID-19 test tawbada miyoi saniga kunga humdoi nauna COVID-19 positive oire miyoi anina lekana bangamdana Leikhidare haina Manipur lenga ki health department ki report na haidi Haujiko ina di myam hatang ase luisinjrage amasum pathokjagibra soikiba lankiba kya yaursi myam nga pigini amasum matam gi maru ebe ipau sing myam na update pizarake ngai minasi hainu su channel sigi mekedi gi thamjari and thank you